ꯃꯩꯇꯩꯒꯤ ꯂꯨꯔꯕ ꯂꯩꯐꯝ ꯃꯌꯥꯝ ꯑꯃ ꯑꯣꯏꯅ ꯃꯩ ꯊꯥꯗꯣꯛꯏꯌꯦꯕꯀꯣ ꯃꯥꯡꯍꯜꯂꯤꯌꯦꯕ ꯆꯞ ꯃꯥꯟꯅꯅ ꯃꯩꯇꯩꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯆꯔꯆ ꯃꯌꯥꯝ ꯑꯃ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯃꯥꯡꯍꯜꯂꯦꯕ ꯇꯥꯛꯍꯜꯂꯦꯕ ꯅꯨꯡꯁꯤꯅꯗꯕꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯅꯕ ꯃꯆꯥꯛ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯦꯕꯀꯣ ꯀꯨꯀꯤ ꯂꯣꯏꯅ ꯐꯠꯇꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯑꯔꯥꯝꯕꯥꯏꯅ ꯑꯗꯨꯅ ꯀꯨꯀꯤ ꯇꯨꯡꯅ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨꯒ ꯀꯨꯀꯤ ꯂꯣꯏꯅ ꯐꯠꯇꯦꯅ ꯑꯗꯨꯗ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏꯕ ꯀꯨꯀꯤ ꯃꯔꯛꯇ ꯊꯃꯣꯏ ꯌꯥꯝ ꯆꯥꯎꯕ ꯌꯥꯎꯔꯤ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯌꯥꯎꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯌꯥꯝ ꯌꯥꯎꯔꯤ ꯋꯥꯈꯜ ꯑꯐꯕ ꯈꯟꯕ ꯌꯥꯝ ꯌꯥꯎꯔꯤꯕ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯗꯁꯨ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯔꯣ ꯍꯤꯡꯅ ꯍꯥꯠꯀꯦꯔꯥ ꯁꯦꯒꯥꯏꯔ ꯍꯥꯠꯀꯦꯔꯥ ꯃꯩ ꯊꯥꯔ ꯍꯥꯠꯀꯦꯔꯥ ꯍꯥꯠꯂꯣꯕꯀꯣ ꯚꯤꯗꯤꯑꯣꯗꯨꯇꯪꯗꯤ ꯃꯨꯟꯅ ꯑꯝꯇꯪ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤ 3 ꯂꯩꯔꯒ ꯃꯣꯏꯗ ꯑꯩꯅ ꯁꯥꯅꯤ ꯅꯣꯏꯗꯤ ꯔꯦꯄꯤꯁꯅꯤ ꯑꯗꯨꯅꯤ ꯍꯥꯏꯔꯀꯥꯟꯗ ꯍꯦꯟꯅ ꯃꯤꯒꯤ ꯏ ꯍꯥꯞꯄ ꯘꯤ ꯍꯩꯕ ꯑꯗꯨ ꯊꯕꯛꯇꯨ ꯑꯗꯨꯏ ꯃꯊꯛꯇ ꯁꯤꯗꯩꯁꯤꯒ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩꯅ ꯒꯧ ꯆꯠꯄ ꯍꯥꯏꯕ ꯂꯩꯇꯦ ꯁꯤꯗꯩꯁꯤꯒ ꯍꯤꯟꯗꯨ ꯆꯠꯄ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯠꯄ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯔꯒ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤꯁꯦ ꯁꯤ ꯂꯣꯏ ꯄꯨꯟꯁꯤꯟꯅꯕ ꯍꯥꯟꯅ ꯈꯟꯕ ꯇꯥꯏꯕ ꯅꯠꯇ꯭ꯔꯅꯦ ꯄꯣꯠꯁꯦ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯨꯗ ꯊꯤꯔ ꯉꯥꯡꯉꯤ ꯍꯥꯏꯗꯅꯀꯣ ꯃꯦꯝ ꯁꯤꯁꯇꯔ ꯑꯩꯈꯣꯏꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯁꯣꯁꯤꯌꯦꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯣꯏꯔꯗꯤꯀꯣ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛꯁꯦ ꯆꯥꯝ ꯆꯅꯤ ꯆꯍꯨꯝ ꯆꯅꯤ ꯁꯨꯖꯅꯕꯀꯣ ꯑꯗꯨꯏ ꯃꯔꯛꯇꯨꯒꯅꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯕ ꯑꯗꯨꯗꯣ ꯑꯗꯨꯝ ꯆꯠꯄꯒ ꯑꯩꯈꯣꯏꯗ ꯌꯥꯝ ꯉꯥꯡꯉꯛꯀꯅꯤ ꯑꯗꯨꯒ ꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯁꯣꯏꯕ ꯌꯥꯗꯦ ꯁꯣꯏꯔꯒꯗꯤ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯐꯔꯦꯅꯦ ꯁꯤꯁꯇꯔꯅ ꯑꯗꯨꯃꯥꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯍꯥꯏꯔꯒ ꯀꯨꯀꯤꯗꯁꯨ ꯑꯐꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯅ ꯈꯜꯂꯁꯤꯀꯣ ꯑꯗꯨꯗ ꯑꯐꯕ ꯂꯩꯕ ꯃꯤꯁꯤꯡꯗꯨꯅ ꯃꯣꯏꯅ ꯉꯁꯤꯐꯥꯎꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯃꯩꯇꯩꯗꯁꯨ ꯑꯐꯕ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯂꯩꯕ ꯄꯥꯝꯃꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯗꯅ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯗꯅ ꯂꯩꯇꯕꯁꯦ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯝꯇꯪ ꯌꯥꯎꯕ꯭ꯔꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯃ ꯈꯪꯗꯦ ꯄꯥꯔꯇꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅꯗꯤ ꯑꯐꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯛꯇꯁꯨ ꯐꯠꯇꯕ ꯂꯩ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯥꯠꯄꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯀꯣ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅꯗꯤ ꯃꯣꯏꯗꯤ ꯑꯝꯐꯥꯎ ꯊꯣꯛꯇꯦꯀꯣ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯅ ꯍꯥꯡꯉꯗꯅꯀꯣ ꯑꯩꯈꯣꯏꯁꯦ ꯄꯣꯖꯤꯇꯤꯚ ꯃꯥꯏꯟ ꯂꯧꯔꯁꯤꯕ ꯆꯥꯎꯈꯠꯂꯕꯅꯤ ꯆꯥꯎꯈꯠꯅꯕ ꯍꯥꯏꯅ ꯅꯪ ꯐꯥꯈꯤꯕ ꯀꯥꯟꯗ ꯁꯤꯁꯇꯔ ꯅꯪꯅ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ ꯅꯪꯅ ꯂꯈꯥ ꯆꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯐꯕ ꯑꯃꯅꯤ ꯌꯥꯎꯔꯝꯃꯒꯁꯨ ꯅꯉꯣꯟꯗ ꯑꯇꯩꯗꯨꯅ ꯉꯝꯃꯒ ꯑꯗꯨꯝ ꯅꯪꯁꯨ ꯂꯣꯏꯁꯤꯟꯈꯤꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯝꯄꯨꯇꯤꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯉꯔꯥꯡꯁꯦ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯚꯥꯏꯔꯦꯜ ꯑꯣꯏ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯗꯦ ꯀꯅꯥꯅꯣ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯅ ꯃꯔꯝꯗꯤ ꯑꯩꯁꯨ ꯂꯣꯏꯅꯃꯛꯇꯤ ꯁꯨꯅꯕ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯚꯤꯗꯤꯑꯣꯗꯨꯒ ꯆꯪꯉ ꯌꯦꯡꯉꯨꯕꯗ ꯑꯩꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯩꯖꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯔꯛꯄꯗ ꯋꯥ ꯑꯁꯣꯏꯕ ꯉꯥꯡꯉꯩꯔꯥ ꯀꯔꯤ ꯇꯧꯔꯤꯅꯣ ꯚꯥꯏꯔꯦꯜꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯅꯣ ꯍꯥꯏꯅ ꯀꯨꯞꯅ ꯊꯤꯔ ꯆꯪꯉꯨꯕꯗ ꯑꯩꯈꯣꯏ ꯁꯤꯁꯇꯔꯁꯦ ꯃꯄꯥꯟꯗ ꯂꯩ ꯃꯥꯜꯂꯦ ꯃꯥ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯀꯩꯒꯤ ꯑꯣꯏ ꯁꯔꯥꯡꯊꯦꯝ ꯅꯤꯔꯨꯄꯃꯥꯏ ꯃꯅꯤꯄꯨꯔꯒꯤꯅꯦ ꯑꯗꯨꯒ ꯁꯤꯁꯇꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒꯒꯤ ꯃꯔꯛꯇ ꯀꯩꯅꯣꯝꯃ ꯃꯥꯅ ꯉꯥꯡꯉꯨꯕꯗꯒꯤ ꯄꯣꯠꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯊꯣꯛꯄ ꯃꯤꯁ ꯅꯣꯔꯠ ꯏꯁ ꯊꯣꯛꯄꯒꯨꯝꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯣꯗꯦꯂꯤꯡ ꯂꯥꯏꯟꯒꯤ ꯑꯗꯨꯝ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒ ꯑꯩ ꯀꯩꯝꯇ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦ ꯀꯩꯝꯇ ꯂꯩꯇꯦ ꯕꯠ ꯑꯩ ꯉꯁꯤꯅꯁꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤ ꯑꯗꯣ ꯁꯤꯁꯇꯔ ꯑꯩꯁꯨ ꯂꯦꯞꯄꯛꯇꯣꯏꯁꯦ ꯑꯩ ꯁꯤꯁꯇꯔꯒꯤ ꯐꯣꯔꯗ ꯅꯠꯇꯦ ꯑꯃꯒꯤ ꯐꯣꯔꯗ ꯅꯠꯇꯦ ꯑꯁꯦꯡꯕ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯦꯝꯄꯨꯇꯤꯅꯥꯎꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯁꯨ ꯁꯣꯁꯤꯌꯦꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯃ ꯑꯣꯏꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯅꯨꯡꯁꯤꯕꯒꯤꯅꯦꯕ ꯐꯣꯂꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯅꯠꯇ꯭ꯔꯥ ꯃꯦꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯩꯔꯒꯗꯤ ꯀꯔꯝꯕ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯦꯝ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯂꯨꯏꯀꯣ ꯃꯦꯝ ꯑꯗꯨꯗꯨꯅ ꯉꯁꯤ ꯍꯥꯏꯗꯤ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯁꯨ ꯑꯩꯅ ꯈꯤꯇꯪꯗ ꯁꯣꯏꯕꯗ ꯃꯌꯥꯝꯅ ꯍꯦꯛꯇ ꯄꯨꯡꯆꯥꯏ ꯆꯥꯏꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯌꯥꯝ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯧꯖꯤꯛ ꯎꯔꯤꯁꯤꯅꯤ ꯆꯤꯟꯗ ꯈꯤꯇꯪ ꯁꯣꯏꯕꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯔꯗꯤ ꯁꯞꯄꯣꯔꯠ ꯐꯪꯉꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯑꯗꯨꯝ ꯁꯥꯎꯅ ꯉꯥꯡꯉꯛꯀꯅꯦꯕ ꯁꯤꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯇꯥꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯅ ꯁꯤꯁꯇꯔꯒꯤ ꯚꯤꯗꯤꯑꯣꯗ ꯆꯪꯉꯒ ꯌꯦꯡꯉꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯔꯥꯡꯊꯦꯝ ꯅꯤꯔꯨꯄꯃꯥꯒꯤ ꯑꯗꯣ ꯄꯣꯠꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯗꯥꯏꯗ ꯀꯔꯤ ꯑꯣꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯔꯤꯒꯤ ꯁꯥꯎꯔꯤꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯃ ꯑꯣꯏꯔꯒ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯀ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯐꯣꯂꯣꯋꯔ ꯃꯌꯥꯝꯁꯦ ꯆꯥꯎꯔꯥꯛꯅ ꯄꯨꯜꯂꯗꯤ ꯂꯥꯛ ꯑꯃ ꯂꯥꯟꯅꯤꯅꯤ ꯑꯗꯣ ꯑꯇꯣꯞꯄ ꯃꯌꯥꯝꯗꯤ ꯂꯥꯛ 3, 4, 5, 6 ꯂꯥꯟꯖꯈꯤꯁꯅꯨ ꯑꯩꯈꯣꯏꯒꯤꯁꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯂꯩꯅꯦꯕ ꯂꯥꯛ ꯑꯃ ꯂꯥꯟꯕꯤꯔꯒ ꯅꯨꯡꯁꯤꯅ ꯐꯣꯂꯣ ꯇꯧꯕꯤꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯐꯥꯎꯕ ꯅꯠꯇꯦꯕ ꯅꯨꯡꯁꯤꯕꯒꯤꯅꯦꯕ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯑꯗꯨ ꯅꯨꯡꯁꯤꯕꯅꯤꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯋꯥꯍꯩ ꯈꯔꯇꯪ ꯊꯝꯗꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯐꯣꯂꯣ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯑꯩꯒꯤ ꯔꯣꯟꯗꯒꯤꯁꯨ ꯀꯔꯤ ꯔꯥꯏꯠ ꯀꯔꯤ ꯄꯥꯝꯃꯤ ꯀꯔꯤ ꯁꯣꯏꯗꯦ ꯑꯩ ꯋꯥꯈꯜ ꯍꯥꯏꯖꯔꯛꯀꯦꯕ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯊꯦꯡꯅꯩꯁꯦ ꯃꯁꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯔꯣ ꯍꯤꯡꯅ ꯍꯥꯠꯀꯦꯔꯥ ꯁꯦꯒꯥꯏꯔ ꯍꯥꯠꯀꯦꯔꯥ ꯃꯩ ꯊꯥꯔ ꯍꯥꯠꯀꯦꯔꯥ ꯍꯥꯠꯂꯣꯕꯀꯣ ꯚꯤꯗꯤꯑꯣꯗꯨꯇꯪꯗꯤ ꯃꯨꯟꯅ ꯑꯝꯇꯪ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤ 3 ꯂꯩꯔꯒ ꯃꯣꯏꯗ ꯑꯩꯅ ꯁꯥꯅꯤ ꯅꯣꯏꯗꯤ ꯔꯦꯄꯤꯁꯅꯤ ꯑꯗꯨꯅꯤ ꯍꯥꯏꯔꯀꯥꯟꯗ ꯍꯦꯟꯅ ꯃꯤꯒꯤ ꯏ ꯍꯥꯞꯄ ꯘꯤ ꯍꯩꯕ ꯑꯗꯨ ꯊꯕꯛꯇꯨ ꯑꯣꯏꯔꯅꯤꯅ ꯉꯁꯤ ꯁꯦꯝꯕ ꯚꯤꯗꯤꯑꯣꯁꯨ ꯅꯠꯇꯕ ꯈꯪꯕ꯭ꯔꯥ
ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯨꯀꯤꯗ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯇꯥꯈ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯁꯦ ꯏꯃꯣꯁꯟꯁꯦꯀꯣ ꯀꯞꯅꯤꯡꯕꯁꯨ ꯑꯗꯒꯤꯗꯤ ꯁꯤꯅꯤꯡꯕꯁꯨ ꯂꯣꯏ ꯐꯥꯎꯔꯦ ꯁꯤꯅꯤꯡꯕꯁꯨ ꯀꯞꯅꯤꯡꯕꯁꯨ ꯂꯣꯏ ꯐꯥꯎꯖꯜꯂꯛꯑꯦꯕꯀꯣ ꯅꯣꯏ ꯍꯥꯠꯇ꯭ꯔꯤꯉꯩ ꯂꯩꯕꯨꯗꯤ ꯏꯁꯥ ꯏꯊꯟ ꯁꯤꯖꯈꯤꯕꯁꯨ ꯌꯥꯔꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯦꯞꯁꯟꯗꯩ ꯀꯩꯗꯩ ꯑꯗꯣ ꯏꯁꯝ ꯁꯝꯅꯀꯣ ꯄꯥꯠꯂꯤꯉꯩꯗ ꯍꯌꯤꯡꯗ ꯅꯣꯟꯖꯩ ꯍꯌꯤꯡꯗ ꯐꯥꯎ ꯅꯣꯟꯖꯩ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤ 3 ꯃꯣꯏ ꯃꯈꯨꯠꯇ ꯂꯩꯈꯤꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯁꯦꯝꯈꯤꯕ ꯚꯤꯗꯤꯑꯣꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ 3 ꯃꯣꯏ ꯃꯈꯨꯠꯇ ꯂꯩꯔꯀꯥꯟꯗ ꯅꯣꯏꯗꯤ ꯁꯥꯅꯤ ꯅꯣꯏꯗꯤ ꯔꯦꯄꯤꯁꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯨꯕ ꯌꯥꯈꯤꯔꯣꯏꯑꯕꯀꯣ ꯑꯩꯅ ꯉꯥꯡꯉꯤꯕ ꯚꯤꯗꯤꯑꯣꯗꯨꯗ ꯉꯥꯡꯉꯤꯕ ꯈꯔꯗꯨꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯄꯣꯖꯤꯇꯤꯚꯤꯇꯤ ꯑꯣꯏꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯀꯥꯟꯗ ꯊꯥꯗꯣꯛꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯔꯣꯝꯗ ꯑꯣꯏꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯦꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯈꯜꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯃꯣꯏꯅ ꯑꯩꯒꯤ ꯀꯃꯦꯟꯁꯤꯗ ꯍꯦꯛꯇ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯤꯡꯆꯥꯏ ꯇꯝꯕ ꯁꯥꯗꯅ ꯅꯣꯏꯒꯤ ꯑꯗꯨ ꯑꯗꯥ ꯃꯩꯇꯩꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯅ ꯃꯩꯇꯩꯒꯤ ꯍꯥꯏꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯗꯨꯗ ꯀꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯂꯩ ꯈꯪꯕ꯭ꯔꯥ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯀꯌꯥꯝ ꯂꯩ ꯈꯪꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯌꯥꯝ ꯂꯩ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯀꯩꯒꯤꯗꯃꯛꯇ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯃꯌꯥꯝꯅ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯀꯩꯒꯤꯅꯣꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯃꯈꯜꯁꯤꯗꯤ ꯀꯩꯝꯇ ꯎꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯀꯟꯅ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯑꯁꯦꯡꯕꯗꯤ ꯑꯩꯅ ꯐꯦꯁꯕꯨꯛꯇꯗꯤ ꯊꯥꯒꯠꯈꯤꯗꯕꯅꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯏꯟꯇꯔꯅꯦꯠ ꯌꯥꯈꯤꯗꯕ ꯃꯇꯝꯁꯨ ꯑꯣꯏꯔꯕ꯭ꯔꯥ ꯑꯗꯨꯒꯤꯔ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯈꯪꯗꯦ ꯀꯦꯞꯁꯟꯁꯤꯗꯀꯣ ꯑꯩꯅ ꯁꯦꯝꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯃꯤꯅꯤꯠ 10ꯗꯤ ꯈꯔ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯐꯨꯜ ꯑꯝꯇ ꯌꯦꯡꯗꯕ ꯍꯥꯏꯇꯥꯔꯦ ꯐꯨꯜ ꯌꯦꯡꯗꯕꯤꯗ ꯑꯩꯈꯣꯏ ꯐꯖꯗꯕ ꯄꯥꯔꯠꯁꯇꯪ ꯂꯧꯊꯣꯛꯑꯦꯗꯅ ꯃꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏꯁꯦ ꯈꯔ ꯋꯥꯖꯔꯕ ꯍꯥꯏꯇꯥꯔꯦ ꯁꯤꯌꯔꯁꯦ ꯐꯅꯌꯥꯝ ꯇꯥꯍꯧꯋꯤ ꯑꯗꯣ ꯃꯦꯁꯦꯟꯖꯔꯁꯨ ꯀꯁꯨꯕꯤ ꯅꯪ ꯍꯥꯠꯇꯣꯛꯎꯔꯥ ꯅꯌꯨꯝ ꯃꯩ ꯊꯥꯎꯔꯥ ꯑꯗꯨ ꯇꯧꯔꯥ ꯅꯪ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯑꯁ ꯅꯐꯤꯅꯔꯣ ꯑꯩ ꯂꯣꯏꯔꯦꯕꯀꯣ ꯍꯣꯏ ꯁꯤꯁꯦ ꯍꯟꯗꯛꯅꯕꯨꯗꯤ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯍꯥꯏꯕꯅꯤꯗ ꯄꯥꯠꯂꯤꯉꯩꯗꯐꯥꯎ ꯅꯣꯟꯖꯩꯌꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯥꯟ ꯑꯃ ꯂꯩꯗꯥꯏꯅꯦ ꯁꯤꯅꯦꯕ ꯉꯁꯤ ꯁꯦꯝꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦꯕ ꯃꯌꯥꯝꯁꯦ ꯚꯥꯞ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦꯕ ꯉꯁꯤ ꯁꯦꯝꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦꯕꯀꯣ ꯍꯞꯇꯥ ꯑꯃꯅꯤ ꯃꯃꯥꯡꯗꯅꯦ ꯁꯦꯝꯈꯤꯕ ꯚꯤꯗꯤꯑꯣꯅꯦꯕ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤ 3 ꯃꯣꯏꯒꯤ ꯃꯈꯨꯠꯇ ꯀꯨꯀꯤꯒꯤ ꯃꯈꯨꯠꯇ ꯂꯩꯈꯤꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯗ ꯅꯣꯟꯖꯕꯩ ꯋꯥꯔꯤ ꯅꯠꯇꯦꯕ ꯄꯥꯠꯂꯤꯉꯩꯗ ꯅꯣꯟꯖꯔꯒ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯅꯣꯟꯖꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯅ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣ ꯃꯈꯜꯁꯤꯅ ꯑꯦꯠꯂꯤꯁ ꯏꯪꯊꯕ ꯈꯔ ꯄꯨꯔꯛꯑꯗꯤ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯈꯔ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯀꯟꯕꯤꯌꯨ ꯈꯣꯠꯂꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯊꯪ ꯁꯦꯝꯕ ꯚꯤꯗꯤꯑꯣꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯁꯨ ꯑꯃꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯀꯃꯦꯟꯗ ꯀꯨꯀꯤ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯗꯥꯏꯔꯦꯛ ꯍꯥꯏꯔꯒꯦꯀꯣ ꯀꯨꯀꯤ ꯐꯩ ꯍꯥꯏꯔꯨꯕꯩꯗꯤ ꯃꯌꯥꯝꯅ ꯍꯥꯏꯌꯦꯕ ꯀꯨꯀꯤ ꯁꯥ ꯃꯌꯥꯝ ꯌꯥꯎꯔꯤꯑꯕꯀꯣ ꯀꯨꯀꯤ ꯁꯥ ꯃꯌꯥꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯃꯦꯟꯁꯤꯗ ꯆꯪꯗꯅ ꯍꯦꯛꯇ ꯀꯃꯦꯟꯁꯦ ꯂꯤꯁꯤꯡ ꯄꯤꯖꯜꯂꯛꯑꯅꯤ ꯅꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯗ ꯑꯗꯨ ꯇꯧꯗꯨꯗꯤ ꯑꯗꯥ ꯇꯧꯗꯨꯗꯤ ꯑꯗꯨ ꯃꯇꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯦꯡꯁꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯄꯜꯂꯥꯅꯣꯕꯨꯗꯤ ꯍꯥꯏꯔꯦꯀꯣ ꯄꯜꯂꯥꯅꯣꯅ ꯑꯩ ꯍꯧꯖꯤꯛ ꯋꯥꯔꯤꯕꯨꯗꯤ ꯁꯥꯟꯅꯈ꯭ರೆ ꯑꯗꯨ ꯄꯟꯗꯕ ꯌꯥꯔꯣꯏꯕ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯨꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ 60,000ꯁꯤꯗ ꯀꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯀꯌꯥꯝ ꯂꯩ ꯈꯪꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥꯝ ꯍꯩꯕ ꯂꯩ ꯈꯪꯕ꯭ꯔꯥ ꯁꯤꯗꯩꯁꯤꯗ ꯃꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕ ꯊꯧꯔꯕ ꯅꯨꯡꯁꯥ ꯀꯌꯥꯝ ꯂꯩ ꯈꯪꯕ꯭ꯔꯥꯅ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯅꯨꯡꯁꯤꯗꯀꯣ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤ ꯁꯥ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯖꯤꯜꯂꯛꯄꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯃꯤꯅꯤꯅ ꯑꯩ ꯀꯜꯂꯤꯑꯕ ꯀꯟꯗꯕ ꯌꯥꯔꯣꯏ ꯍꯣꯠꯅꯔꯤꯑꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯃꯌꯥꯝꯗꯨꯗꯤ ꯎꯍꯟꯗ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤ 3 ꯃꯣꯏ ꯃꯈꯨꯠꯇ ꯂꯩꯈꯤꯕꯗꯣ ꯈꯤꯇꯪ ꯄꯣꯖꯤꯇꯤꯚꯤꯇꯤ ꯑꯣꯏꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯅꯕꯅ ꯃꯣꯏꯁꯨ ꯐꯠꯇꯕ ꯂꯣꯏꯅ ꯂꯩꯇꯕ ꯅꯠꯇꯦꯅ ꯑꯐꯕꯁꯨ ꯂꯩꯅ ꯍꯥꯏꯔꯨꯕꯗꯨꯒꯤꯗꯤ ꯍꯦꯛꯇ ꯁꯤꯗꯩꯁꯤda ꯑꯗꯨ ꯑꯗꯥꯅ ꯍꯦꯛꯇ ꯂꯣꯏꯔꯦꯕꯀꯣ ꯀꯦꯞꯁꯟꯁꯤꯗ ꯏꯅꯤꯡꯉꯤꯅꯦꯕ ꯏꯗꯅ ꯃꯦꯁꯦꯟꯖꯔꯗ ꯊꯥꯔꯛꯏꯕ ꯃꯌꯥꯝꯁꯦꯀꯣ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯟꯅ ꯊꯦꯡꯅꯔꯦꯀꯣ ꯁꯤꯁꯇꯔꯒꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯤꯁꯇꯔꯅ ꯀꯩꯅꯣꯝꯃ ꯍꯥꯞꯈꯤꯕ ꯃꯌꯥꯝꯁꯦ ꯁꯥꯎꯔꯛꯄꯅꯤ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨ ꯃꯇꯨꯡꯗ ꯁꯔꯥꯡꯊꯦꯝ ꯅꯤꯔꯨꯄꯃꯥꯒꯤ ꯚꯤꯗꯤꯑꯣ ꯃꯊꯪ ꯇꯥꯕꯁꯤꯅꯦꯕꯀꯣ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤꯁꯦ ꯀꯩꯗ ꯁꯣꯏꯈꯤꯅꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯑꯩꯁꯨ ꯈꯪꯅꯤꯡꯉꯛꯄꯒꯤ ꯚꯥꯏꯔꯦꯜ ꯆꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯁꯝꯅꯗꯒꯤ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯀꯥꯟꯗ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯃꯨꯛꯀ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯅꯅꯦ ꯁꯅꯥꯃꯍꯤꯗꯒꯤꯁꯨ ꯍꯦꯟꯕ ꯀꯩꯁꯨ ꯂꯩꯇꯦꯕ ꯁꯅꯥꯃꯍꯤꯅ ꯈ꯭ꯔꯤꯁꯇꯤꯌꯟꯗꯒꯤ ꯍꯦꯟꯕꯁꯨ ꯂꯩꯇꯦꯕ ꯑꯩ ꯃꯩꯇꯩꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯙꯔꯃꯅ ꯈ꯭ꯔꯤꯁꯇꯤꯌꯟꯅꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯨꯔꯕ ꯂꯩꯐꯝ ꯃꯌꯥꯝ ꯑꯃ ꯅꯣꯏꯅ ꯃꯩ ꯊꯥꯗꯣꯛꯏꯌꯦꯕꯀꯣ ꯃꯥꯡꯍꯜꯂꯤꯑꯕ ꯆꯞ ꯃꯥꯟꯅꯅ ꯃꯩꯇꯩꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯆꯔꯆ ꯃꯌꯥꯝ ꯑꯃ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯃꯥꯡꯍꯜꯂꯦꯕ ꯇꯥꯛꯍꯜꯂꯦꯕ ꯅꯨꯡꯁꯤꯅꯗꯕꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯅꯕ ꯃꯆꯥꯛ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯦꯕꯀꯣ ꯑꯔꯥꯝꯕꯥꯏꯗ ꯁꯤꯒꯤ 60,000 ꯄꯤꯄꯜꯁꯦ ꯁꯤꯒꯤꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯀꯌꯥꯝ ꯌꯥꯎꯏ ꯈꯪꯕ꯭ꯔꯥ ꯊꯧꯅꯥ ꯐꯔꯕ ꯀꯌꯥꯝ ꯌꯥꯎꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯂꯧꯁꯤꯡ ꯂꯩꯔꯕ ꯀꯌꯥꯝ ꯌꯥꯎꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯐꯕ ꯃꯤ ꯀꯌꯥꯝ ꯌꯥꯎꯏ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯑꯔꯥꯝꯕꯥꯏꯗ ꯀꯨꯀꯤ ꯂꯣꯏꯅ ꯐꯠꯇꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯑꯔꯥꯝꯕꯥꯏꯅ ꯑꯗꯨꯅ ꯀꯨꯀꯤ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨꯒ ꯀꯨꯀꯤ ꯂꯣꯏꯅ ꯐꯠꯇꯦꯅ ꯑꯗꯨꯗ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏꯕ ꯀꯨꯀꯤ ꯃꯔꯛꯇ ꯊꯃꯣꯏ ꯌꯥꯝ ꯆꯥꯎꯕ ꯌꯥꯎꯔꯤ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯌꯥꯎꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯌꯥꯝ ꯌꯥꯎꯔꯤ ꯋꯥꯈꯜ ꯑꯐꯕ ꯈꯟꯕ ꯌꯥꯝ ꯌꯥꯎꯔꯤꯕ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯗꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕ ꯂꯤꯗꯔ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅꯅꯦ ꯆꯞ ꯃꯥꯟꯅꯅ ꯀꯨꯀꯤꯗꯁꯨ ꯂꯩꯔꯦꯕ ꯅꯣꯡꯃꯩꯒꯥꯇꯤ ꯑꯗꯨꯝ ꯄꯥꯏꯖꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯂꯥꯟ ꯑꯃ ꯀꯥꯞꯄꯨꯔꯗꯤ ꯃꯤ ꯄꯥꯜꯂꯁꯨ ꯄꯥꯟꯗ꯭ꯔꯁꯨ ꯀꯥꯞꯄꯨꯔꯗꯤ ꯅꯣꯡꯃꯩ ꯄꯥꯏꯔꯗꯤ ꯍꯥꯏꯕꯒꯤ ꯀꯔꯝꯕ ꯃꯤꯅ ꯈꯨꯠꯂꯥꯏ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯐꯖꯅ ꯂꯩꯇꯕ
ꯀꯣ ꯑꯗꯨꯒ ꯐꯖꯅ ꯑꯦꯖꯨꯀꯦꯁꯟ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯀꯥꯟꯗ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯍꯜꯂꯀꯥꯟꯗ ꯄꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯅꯣꯡꯃꯩ ꯄꯥꯏꯍꯜꯂꯅꯤ ꯀꯥꯞꯅꯍꯜꯂꯅꯤ ꯑꯗꯨꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯔꯣꯝꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯈꯜꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯈꯜꯁꯦ ꯑꯩꯅ ꯁꯦꯝꯅꯤꯡꯉꯛꯈꯤꯕ ꯀꯨꯏꯔꯦꯕ ओके मैम सरान थैंक निरूपमा मागी मतंग मैम यानिंग से खंगे सिस्टर वाम तक सिस्टर वीडियो मैम सांग हे नंबद हजिकी असोब मपाद पुथोग मैम अदुग वीडियो से सेमग अखोगी असोबद थीरंगानी हाइदनको मैम सिस्टर अखोइसे सोशल मीडिया सोशल इन्फ्लुएंसर ओइदिको अखोइना अफब थबक चाम चनी चहुम चमनी सुजनको अदुइ मरतुगने अखोइना हेक असोब म जावरबा अदुदो दुम चप्पग अखोइदे याम ngangakani aduga sidi masan tabni aduna akhoi di khongthang khudingi soibe ade soiraga di lale haijaba ma change aduna madude duga gilti sana isabu ko kaimta hanthana khanbe nate akhoi sana de duga aina lale haijam dang haibada ko isina loi ngak thokani aduna dabita sister gi leiba attitude ke ka ama madam yamne yaning daga adu kitang hongdok pama change aduna mayam gi thare bo comment de ke de jo haipe change yengkan de comment gi ta de jo kumne thiraga changro kai de kai so habni ko सिस्टर हाइदि याम चुम्मेबको अदई वारी मतंग कइनमदंग हाइगेबा मैतैना क्रिश्चियन चटपसिंगी चार्ज सुमै थागरे मोइगी चार्ज अखोइना कोना थाबदoi नतबको अदुइ मथक्ता सिदैजिगा मैतै हाइबे लैते मैतैना गौ चटपा हाइबे लैते सिदैजिगा हिंदू चटपा क्रिश्चियन चटपा हाइबे लैतेको अखोइसे अमत ओइरगा हाना अखोइ लैरिबा मैतै सोसाइटी जे सी लोइ पुनसिनबा हाना खनबा ताइब नत्रानेको अदुना मसिदैजिगा मोइदा अखोइगा लमाताबो मथौ ताता हाइता अदुको मोइदि नंगना हुजिकी हाइगे खनबदो सिस्टरना हाइ खनबदो अखोइना नोनजरगदि हाइदो अखोइजु वीडियो सेमबा जाबा सेमगी बट अदुनि हाइना अखोइगी मैतैगी लुक्तुबुदि पुरा चेंधनगै अखोइना हाइबा सुया यादे मरमदि अखोइना पुकनिंग लखा चावरसु सिस्टर गुमना याम चमना हाइजरगा मो नुसिना हाइबदा कइमो थादुरकनि खनब्रा ngang हाइदा सुंथा थादोइबा अदुगी थबकतुदि कनागिना मकोक चिंगबा लुचिंगबा अखोइगी सेंट्रल गवर्नमेंट दगी ओइगेरा अखोइगी मणिपुर गवर्नमेंट दगी ओइगेरा को अदुगुम मकोक थांगबा मन अदुमाइना हाइबा कांदो अदुगतनि वेट जाउदबा अखोइगुम्बा इचम चम मगुन लेते मी अमनि खगना हेक्ता नोनजरे हाइना अखोइगी इसागी मैते इफुक्तुमा तानबा ngang अखोइ लोइनमक साउगनिबको अदुना अदुइ मतंग मियाम थेना हाइदि मियाम साउनगी दोइ भाब तारे मदुद सोइखिबनिबको अदुगा मोगी अंगाम ता हात बजारो अदु तौदु बजार अदु मोगी दे नुसिबा कयमता लैबा नते अदुगा फरेने सिस्टरना अदुबाइ पुक्सेल चाउना हारगा कुकी दे अफबा मी मियाम लेने खलाइबो अदुदा अफबा लैबा मी सिंगना मोइने ngasi बाउदा वीडियो सेमगा मैते अफबा मियाम लै अखोइ समाइना नुसिबा नुसिना लैबा पामी समाइ नुसिदना हानै दुमाइना लैबा पामी अदुगा समाइ नुसिदना लैबतबजे मसि नुंगाइते गाइना हारगा पमतंग यावब्राबा अदुगा अखोइगी नहारोन अखोइगी मकोक चिंगबा अखोइगी अमा मखंगदे पार्टी खंगदे अखोइना दे अफबा पामी अदुगा अखोइ मक्तजे फतबा लै मोइना समाइ तौ हातपने अखोइजु नुंगाइते हाइको अदुने अदमाइनदे मोइदे अमता अम फोथोक्तेको अदुगा अखोइदगी कई मो नुसिबन थुएम ता हाइरोने सिदैजिगा अखोइगी अगांग मचा था निपान फावदा फरेने सिस्टरना हाइरमबिदो कइनो कानाव फंगबो खानाग्रमगनि जु खननो सुमकं कानाव मोइदा मोइदा अदुगी मतंगना हाइदना कानदा मोइ मरकता अफोमा म्याम लेरम जनु काना करी थोकलागे ngasi फावदम ता हाइबिउने अदुदुना ताकपदि चुम्मी मोइना अदु चेंज तौबा यारमे मोइना हेक होजिकी फारमे बाहुम मरिदो हेक मी मंगा तरुक तरे निपान हेक थादो मगदि अदुइदि पुक्सेल साथीना अखोइजु चावकन अदु मोइदि अदु पामदे अदुना मोइ थादो मोइदि अखोइबु सिंगनारगा मोइदि अदुम हाला चटकेना खलिनी अदु हुजिक यमसे अखोइगी असमगी कसारगा जिरीबामगदि नक्नबनिना कसारोमदगिसु अदुना मणिपुरदा थबक सुबा चटपा कांदा अदमाइना हुजिक फाव मांगा लैसे अदु फाव थी फंगदे अदुगुमाइना थमोय सोपा थौथोक ओइले हुजिक कसार सिलचरगी म्यामगिसु थमोयदो काय लेनी मरमदि मणिपुर चंगा कइदौनी अतोप स्टेट किनेना अदुगा मणिपुर स्टेट दजु इमासिंगजु वाबिरिनी इजा अमतनेना अदुना लूरिबा तंगतक्सिगा अखोइ मसेन जसे अमत ओइर पुनगदम मतमदा वासे ngangadaba oil di ngangbiu ngangoi da poi ngangbiu na sister nangna ala tawriba study do tawraga mai paga do oina onjin bi aduga nangi line do fashion gi line da leibra da mai line adu mai line chapu nateri na onda da mai na myamna warong da mi haje amana ngangapana ani na ngangapana ahum na ngangapana mani bo lising mi na samai sauraga phongdorok pa ya kaino ma leirabani ma soibi aduna adudai duga video fulli nga adu da haida bida इसिनी पाई माय बेल ngatan aina ngangi de soire la le dum habiu hoji hoji mogi forda kaim de lebe kaim de daka ta de lebe ju ke chu hingoi
ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯅ ꯍꯥꯡꯉꯗꯅꯀꯣ ꯑꯩꯈꯣꯏꯁꯦ ꯄꯣꯖꯤꯇꯤꯚ ꯃꯥꯏꯟ ꯂꯧꯔꯁꯤꯕ ꯆꯥꯎꯈꯠꯂꯕꯅꯤ ꯆꯥꯎꯈꯠꯅꯕ ꯍꯥꯏꯅ ꯅꯪ ꯐꯥꯈꯤꯕ ꯀꯥꯟꯗ ꯁꯤꯁꯇꯔ ꯅꯪꯅ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ ꯅꯪꯅ ꯂꯈꯥ ꯆꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯐꯕ ꯑꯃꯅꯤ ꯌꯥꯎꯔꯝꯃꯒꯁꯨ ꯅꯪꯉꯣꯟꯗ ꯑꯇꯩꯗꯨꯅ ꯉꯝꯃꯒ ꯑꯗꯨꯝ ꯅꯪꯁꯨ ꯂꯣꯏꯁꯤꯟꯈꯤꯅꯤ ꯑꯗꯨꯗꯨꯅ ꯃꯁꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯂꯨꯏ ꯑꯇꯣꯞꯄ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯁꯤ ꯌꯥꯝ ꯊꯤꯅ ꯂꯨꯔꯕ ꯇꯥꯡꯀꯛꯅꯤ ꯑꯗꯨꯅ ꯁꯤꯗꯩꯁꯤꯒ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯋꯥ ꯉꯥꯡꯒꯗꯕꯨꯗꯤ ꯌꯥꯝ ꯂꯨꯅ ꯈꯜꯂꯒ ꯉꯥꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯤꯁꯇꯔꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯃꯣꯏꯒꯤ ꯃꯊꯛꯇꯗꯤꯅꯦ ꯑꯐꯕ ꯄꯣꯖꯤꯇꯤꯕꯤꯇꯤ ꯚꯥꯏꯞ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯅꯨ ꯍꯥꯏꯗꯅ ꯃꯣꯏꯗꯗꯤ ꯑꯐꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯣꯏꯅ ꯅꯪꯅ ꯈꯤꯇꯪ ꯉꯥꯡꯉ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯅꯕꯩꯅꯦ ꯃꯣꯏꯅ ꯀꯣꯃꯦꯟꯗꯒ ꯆꯪꯉꯒ ꯃꯣꯏꯕꯨ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯃ ꯑꯩ ꯐꯖꯅ ꯈꯪꯉꯕꯅꯤ ꯃꯣꯏꯒꯤ ꯅꯦꯆꯔ ꯀꯃꯥꯏꯅꯅꯣ ꯍꯥꯏꯅ ꯑꯗꯨꯅ ꯑꯩ ꯅꯣꯟꯖꯕ ꯌꯥꯕ ꯅꯣꯟꯖꯈꯤ ꯑꯗꯨ ꯃꯇꯨꯡꯗ ꯃꯣꯏ ꯀꯩꯝꯇ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯕ ꯆꯥꯎꯕꯒꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯃꯅꯤꯇꯪ ꯌꯦꯡꯉꯒꯁꯨ ꯃꯣꯏ ꯀꯣꯃꯦꯟ ꯐꯪꯕꯅꯤ ꯈꯪꯉꯤꯕ ꯌꯦꯡꯉꯦꯅ ꯄꯥꯎꯖꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯨꯕꯨ ꯀꯔꯤꯝ ꯀꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯣꯏꯗꯤ ꯑꯗꯨꯝ ꯍꯥꯠꯀꯅꯤ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯅꯣꯏ ꯈꯪꯗꯦ ꯂꯣꯏ ꯐꯪꯕꯗ ꯍꯥꯠꯈꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯃꯤꯆꯝ ꯑꯃ ꯐꯠ ꯂꯥꯎꯅ ꯁꯥꯎꯒꯦꯔꯥ ꯁꯥꯎꯔꯒ ꯍꯥꯠꯄ ꯁꯨꯡ ꯉꯝꯗꯕꯖꯥꯠ ꯁꯤꯃꯗꯤ ꯁꯤ ꯃꯇꯥꯡꯁꯤꯃꯅ ꯆꯨꯝꯃꯦ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯃꯤꯆꯝ ꯑꯃ ꯐꯠ ꯂꯥꯎꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯐꯪ ꯀꯥꯟꯗꯀꯣ ꯁꯥꯎꯅꯤꯡꯉꯝꯗ꯭ꯔꯒ ꯃꯨꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯐꯠ ꯂꯥꯎꯅ ꯍꯥꯠꯄ ꯉꯝꯃꯣꯏꯕ ꯃꯣꯏꯗꯤ ꯐꯪꯈꯤ ꯀꯥꯟꯗ ꯑꯗꯨꯝ ꯍꯥꯠꯈꯤꯅꯤ ꯑꯗꯨꯅ ꯁꯤꯁꯇꯔ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯕꯤꯌꯨ ꯑꯗꯨꯝ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯅꯤ ꯁꯤꯁꯇꯔꯕꯨ ꯁꯥꯔꯥꯡꯊꯦꯝ ꯅꯤꯔꯨꯄꯃꯥꯕꯨ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯕꯤꯔꯛꯏꯁꯦ ꯂꯦꯝꯅ ꯅꯠꯇꯦꯀꯣ ꯀꯔꯝꯗꯤ ꯅꯤꯔꯨꯄꯃꯥꯕꯨꯁꯨ ꯀꯩꯅꯣꯝꯃ ꯃꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯂꯩ ꯃꯩꯇꯩ ꯃꯁꯦꯜ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯣꯏꯔꯒꯗꯤ ꯍꯥꯏꯕ ꯃꯇꯥꯡ ꯇꯣꯄꯤꯛ ꯃꯇꯥꯡ ꯐꯖꯅ ꯑꯗꯨꯝ ꯌꯦꯡꯉ ꯉꯥꯡꯕꯤꯌꯨ ꯑꯗꯨꯒ ꯁꯣꯏꯈ꯭ꯔꯗꯤ ꯑꯗꯨꯝ ꯁꯣꯏꯔꯦ ꯍꯥꯏꯕꯗꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗ ꯀꯅꯥ ꯉꯥꯎꯔꯔꯣꯏꯗꯕ ꯍꯥꯏꯕ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯃꯇꯥꯡꯁꯦ ꯁꯤꯁꯇꯔꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯗꯨꯒ ꯃꯣꯏꯕꯨꯅ ꯈꯤꯇꯪ ꯑꯐꯕ ꯃꯣꯏꯁꯨ ꯑꯐꯕ ꯃꯌꯥꯝ ꯂꯩꯖꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯕꯨꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯗꯤ ꯃꯣꯏꯗ ꯑꯐꯕ ꯌꯥꯎꯔꯒꯗꯤ ꯉꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯅ ꯑꯉꯥꯡꯈꯩꯁꯨ ꯊꯥꯗꯣꯛꯑꯝꯃꯅꯤ ꯂꯥꯟ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯃꯥꯡꯍꯟꯒꯦ ꯇꯨꯝꯍꯟꯒꯦ ꯑꯗꯨꯒ ꯌꯥꯁꯤꯟꯅꯒꯦ ꯍꯥꯏꯕ ꯃꯑꯣꯡꯗ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯃꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯚ ꯃꯦꯁꯦꯖ ꯄꯣꯖꯤꯇꯤꯚ ꯀꯣꯃꯦꯟ ꯃꯈꯥ ꯊꯥꯛꯀꯦꯅ ꯅꯣꯟꯖꯒꯦꯔꯥ ꯍꯌꯤꯡ ꯅꯣꯟꯖꯔꯒꯦꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯍꯌꯤꯡ ꯅꯣꯟꯖꯔꯒꯅ ꯍꯦꯟꯅ ꯀꯥꯟꯅ ꯃꯣꯏ ꯅꯣꯟꯖꯔꯒ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯑꯗꯨꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯤ ꯂꯩꯔꯝꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯣꯃꯦꯟꯗ ꯍꯥꯏꯔꯀꯥꯟꯗ ꯈꯪꯗꯣꯏꯅꯤ ꯑꯗꯨꯅ ꯇꯥꯡꯀꯛ ꯑꯁꯤ ꯌꯥꯝ ꯂꯨꯏ ꯑꯗ ꯁꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯁꯤꯁꯇꯔꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯚꯥꯏꯔꯦꯜꯗꯤ ꯑꯇꯩꯗꯤ ꯇꯧꯊꯣꯛꯏꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩ ꯃꯥꯜꯂꯦ ꯈꯟꯈꯤꯅꯤ ꯑꯩꯅ ꯁꯦꯝꯃꯛꯏꯁꯤꯅ ꯃꯥꯒꯤꯗꯣ ꯑꯩꯒꯤ ꯇꯥꯕꯗ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈ꯭ꯔꯒꯦ ꯍꯥꯏꯅ ꯑꯩ ꯏꯁꯥꯅ ꯑꯩꯁꯨ ꯑꯈꯪꯕ ꯑꯍꯩꯕ ꯅꯠꯇꯦ ꯄꯥꯔꯐꯦꯛꯇꯤ ꯀꯅꯥꯝꯇ ꯅꯠꯇꯦꯕꯀꯣ ꯑꯗꯨꯐꯥꯎꯗ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯉꯛꯄꯗ ꯁꯤꯁꯇꯔꯅ ꯃꯣꯏꯒꯤꯗꯤ ꯑꯐꯕ ꯀꯣꯃꯤꯇꯤ ꯃꯌꯥꯝ ꯂꯩ ꯃꯣꯏꯒꯤꯗꯤ ꯑꯗꯨꯗ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯃꯣꯏꯒꯤꯗꯁꯨ ꯃꯦꯝꯕꯔ ꯑꯐꯕ ꯃꯌꯥꯝ ꯌꯥꯎꯔꯁꯨ ꯉꯁꯤꯐꯥꯎ ꯊꯣꯛꯂꯛꯇꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯜꯂꯦ ꯍꯥꯏꯗꯤ ꯑꯗꯨꯗꯨꯅ ꯃꯤꯅ ꯌꯥꯝꯅ ꯁꯥꯎꯕꯅꯦ ꯁꯤꯁꯇꯔꯗꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏ ꯇꯣꯄꯤꯛꯇꯣ ꯁꯤꯁꯇꯔꯅ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕ ꯂꯩꯔꯁꯨ ꯌꯥꯝ ꯌꯦꯡꯉ ꯉꯥꯡꯕꯤꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯨꯝꯕꯗ ꯂꯣꯏ ꯃꯩꯖꯥꯎ ꯍꯧꯔ ꯂꯩꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯋꯥꯍꯩ ꯈꯤꯇꯪ ꯁꯣꯏꯕꯗ ꯑꯗꯨꯝ ꯃꯤ ꯃꯩ ꯍꯧꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯈꯔ ꯌꯦꯡꯉ ꯉꯥꯡꯕꯤꯁꯤ ꯃꯁꯤꯃꯇꯪ ꯍꯥꯏꯔꯒ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ